ꯈꯣꯏ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ꯫ ꯈꯣꯏ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯆꯤꯛꯂꯕ ꯇꯣꯔꯕꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯪꯅ ꯆꯤꯛꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕꯇꯅ ꯌꯣꯝꯂꯕ ꯃꯐꯝ ꯑꯃꯗ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯏ ꯆꯣꯞꯄ ꯅꯨꯄꯥ ꯑꯗꯣ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯄ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯍꯤꯡꯅꯕꯒꯤꯗꯃꯛ꯫ ꯈꯣꯏ ꯆꯣꯞꯄ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯆꯝꯖꯕ ꯃꯍꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯄꯥꯝꯂꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯨ ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪꯁꯦ ꯃꯁꯤꯅ ꯃꯅꯝ ꯅꯝꯊꯤꯕꯅꯦ ꯑꯩꯕꯨ ꯑꯅꯥꯕ ꯑꯣꯏꯍꯜꯂꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯁꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ"꯫ ꯑꯗꯨꯕꯨ ꯈꯣꯏ ꯆꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯗꯤ ꯅꯨꯡꯇꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨꯅ ꯉꯥ 2 ꯐꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ 2 ꯅꯠꯇꯦ 3 ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤꯗꯃꯛ ꯍꯩꯅꯧ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯆꯥꯅꯤꯡꯕꯗꯤ ꯍꯩꯅꯧ ꯅꯠꯇꯦ, ꯑꯩꯅ ꯆꯥꯅꯤꯡꯕꯗꯤ ꯀꯣꯝꯂꯥꯅꯤ"꯫ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯅꯕ ꯇꯧꯖꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪꯅ ꯄꯦꯟꯅꯕ, ꯅꯪꯅ ꯍꯔꯥꯎꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ"꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯑꯃꯣꯠꯄ ꯅꯝꯊꯤꯕ ꯈꯥꯡꯄꯣꯛꯁꯪꯁꯦ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯍꯜꯂꯨ, ꯑꯗꯨꯒ ꯑꯩ ꯍꯔꯥꯎꯒꯅꯤ"꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯑꯌꯨꯛ ꯑꯃꯗ ꯃꯥꯒꯤ ꯈꯣꯏ ꯆꯣꯞꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯁꯨ ꯃꯣꯡ ꯍꯥꯗꯅ ꯏꯪꯅ ꯆꯤꯛꯅ ꯀꯌꯥꯗ ꯐꯖꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯏ ꯑꯗꯣ ꯊꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ, ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯔꯝꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯁ, ꯉꯁꯤꯗꯤ ꯍꯩ ꯔꯥ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯕ, ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ"꯫ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯈꯣꯏ ꯑꯗꯣ ꯀꯟꯅ ꯆꯤꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯆꯤꯡꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯂꯨꯝꯃꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯁꯅꯥ ꯃꯆꯨ ꯑꯣꯏꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯑꯄꯤꯛꯄ ꯉꯥ ꯃꯆꯥ ꯑꯃ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ, "ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦ, ꯌꯥꯝꯅꯁꯨ ꯐꯖꯩ, ꯑꯗꯨꯕꯨ ꯑꯗꯨꯛ ꯂꯨꯝꯕ ꯀꯌꯥꯝ ꯆꯥꯁꯤꯜꯂꯕꯅꯣ"꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯉꯥ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯈꯣꯏ ꯆꯣꯞꯄ ꯅꯨꯄꯥ, ꯑꯩ ꯑꯆꯝꯕ ꯉꯥ ꯅꯠꯇꯦ, ꯑꯩꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯁꯅꯥꯒꯤ ꯉꯥꯒꯤ꯫ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩꯕꯨ ꯆꯥꯊꯣꯛꯄꯤꯒꯅꯨ, ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ"꯫ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯉꯛꯂꯝꯃꯤ꯫ "ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯈꯪꯂꯤꯕ? ꯑꯩ ꯉꯥꯅ ꯋꯥ ꯉꯥꯡꯕ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯒꯅꯤ? ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯆꯔꯕꯅꯤ"꯫ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤ꯫ ꯇꯍꯥꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ, ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯨꯄꯥ, ꯉꯁꯤꯗꯤ ꯉꯥ ꯑꯃꯠꯇꯁꯨ ꯄꯨꯔꯛꯇꯕ, ꯀꯔꯤ ꯆꯥꯒꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯨꯄꯤ, ꯉꯁꯤꯗꯤ ꯑꯩꯅ ꯑꯉꯛꯄ ꯃꯇꯧ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ꯫ ꯑꯩꯅ ꯉꯁꯤ ꯁꯅꯥꯒꯤ ꯉꯥ ꯑꯃ ꯐꯥꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥ ꯉꯥꯡꯏ, ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯏ, ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯥꯕꯨ ꯆꯥꯕꯤꯒꯅꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯒꯦ"꯫ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤꯒꯤ ꯊꯥꯗꯣꯛꯂꯤꯕ? ꯑꯗꯨꯛ ꯇꯔꯥꯏ ꯇꯔꯥꯏꯅ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ, ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯕ ꯉꯥ ꯑꯃ ꯐꯥꯔꯒ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯍꯧꯗꯅ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯛꯂꯤꯕ"꯫ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯅꯨꯄꯥ, ꯅꯪꯃꯨꯛ ꯄꯪꯕ ꯅꯨꯄꯥꯁꯦ ꯂꯩꯔꯝꯃꯔꯣꯏꯗ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯃꯜꯂꯕ ꯌꯨꯝ ꯑꯁꯦ ꯑꯁꯤꯒꯨꯝꯕ
ꯑꯍꯟꯕ ꯌꯨꯝ ꯑꯃꯠꯇꯁꯨ ꯍꯥꯏꯍꯧꯗꯕ ꯀꯔꯤꯒꯤ? ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯨꯄꯤ, ꯀꯔꯝꯅ ꯉꯥꯅ ꯌꯨꯝ ꯄꯤꯕ ꯉꯝꯒꯅꯤ? ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯉꯥꯗꯒꯤ ꯌꯨꯝ ꯂꯧꯒꯅꯤ? ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯅꯥꯒꯤ ꯉꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯥꯏ? ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯉꯝꯒꯅꯤ, ꯆꯠꯂꯣ ꯍꯥꯏꯔꯨꯆꯣ, ꯌꯨꯝ ꯐꯖꯕ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯣ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛ ꯍꯟꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯤꯡ ꯑꯗꯣ ꯃꯆꯨ ꯑꯣꯜꯂꯝꯃꯦ, ꯑꯁꯪꯕ ꯃꯆꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯉꯥ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ, ꯁꯅꯥꯒꯤ ꯉꯥ! ꯃꯇꯝ ꯑꯗꯨꯗ ꯉꯥ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅꯁꯨ ꯁꯥꯎꯔꯦ, ꯑꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯥ ꯑꯗꯨꯅ, ꯍꯥꯏꯌꯨ, ꯃꯥꯅ ꯀꯔꯤ ꯄꯥꯝꯂꯤꯕ? ꯅꯨꯄꯥ ꯑꯗꯨꯅ, ꯌꯥꯝꯅ ꯐꯖꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯄꯨꯟꯁꯤ ꯑꯃ ꯄꯥꯝꯃꯤ, ꯄꯤꯌꯨ ꯍꯥꯏ꯫ ꯉꯥ ꯑꯗꯨꯅ, ꯆꯠꯂꯣ, ꯄꯤꯔꯕꯅꯤ, ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯣ ꯇꯍꯥ ꯇꯍꯥ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯉꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ, ꯁꯤꯗꯤ ꯌꯥꯝꯅꯁꯨ ꯅꯥꯜꯂꯦ, ꯌꯥꯝꯅꯁꯨ ꯆꯥꯎꯋꯦ, ꯃꯩ ꯍꯧꯐꯝꯒꯁꯨ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯁꯤ ꯑꯣꯏꯔꯗꯤ ꯅꯪ ꯅꯤꯡꯕ ꯊꯨꯡꯂꯕꯔꯥ? ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯈꯪꯗꯦ, ꯈꯜꯂꯛꯈꯤꯒꯦ, ꯉꯁꯤꯒꯤꯗꯤ ꯀꯩꯀꯩ ꯈꯔ ꯆꯥꯔꯒ ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯛꯂꯛꯂꯕꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯤ ꯌꯥꯝꯅ ꯄꯤꯛꯑꯦ, ꯑꯗꯨꯅ ꯑꯩ ꯀꯣꯅꯨꯡ ꯑꯃ ꯄꯥꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯗ ꯍꯥꯏꯔꯨꯆꯣ, ꯑꯩꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕ ꯈꯔ ꯍꯥꯏꯔꯨꯆꯣ, ꯆꯠꯂꯣ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯅ ꯌꯥꯔꯦꯗꯥ, ꯑꯍꯦꯟꯕ ꯄꯥꯝꯂꯨꯔꯅꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯌꯥꯃꯟꯗꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯆꯠꯄꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯁꯤꯡ ꯑꯗꯣ ꯄꯔꯄꯜ ꯃꯆꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯁꯤꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯉꯥ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯥ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇꯔꯦ, ꯑꯗꯨ ꯍꯥꯏꯌꯨ, ꯃꯥꯅ ꯀꯔꯤ ꯄꯥꯝꯂꯤꯕ? ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯄꯥꯝꯃꯤ, ꯀꯣꯅꯨꯡ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯆꯠꯂꯣ, ꯑꯩꯅ ꯄꯤꯔꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯣ ꯀꯣꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯤꯅꯥꯏ ꯃꯤꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯀꯣꯛꯇ ꯂꯨꯍꯨꯞ ꯎꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ, ꯅꯪ ꯍꯔꯥꯎꯔꯕ꯭ꯔꯥ? ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯁꯤꯅ ꯑꯄꯦꯟꯕꯗꯤ ꯑꯣꯏꯗꯦ, ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯉꯥꯛꯄ ꯑꯆꯧꯕ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ, ꯉꯝꯂꯣꯏ, ꯅꯪꯒꯤꯗꯤ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ, ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯆꯠꯂꯣ, ꯑꯃꯨꯛꯀ ꯆꯠꯂꯣ ꯍꯥꯏꯔꯨꯆꯣ, ꯑꯩꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯄꯥꯝꯃꯤ, ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯨꯆꯣ, ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯆꯠꯄ ꯇꯥꯔꯝꯃꯤ, ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯣ ꯏꯁꯤꯡ ꯑꯗꯣ ꯃꯆꯨ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ, ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯀꯧꯔꯛꯂꯝꯃꯤ, ꯁꯅꯥꯒꯤ ꯉꯥ! ꯁꯅꯥꯒꯤ ꯉꯥ, ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯕ꯭ꯔꯣ?
ꯉꯥ ꯑꯗꯣ ꯊꯣꯛꯂꯛꯂꯝꯃꯤ ꯉꯁꯤꯁꯨ꯫ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯂꯤꯕ, ꯀꯔꯤ ꯍꯥꯏꯔꯛꯂꯤꯕ ꯍꯥꯏꯌꯨ ꯅꯨꯄꯥ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯑꯁꯦ ꯄꯦꯟꯗꯔꯦ, ꯑꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯃꯍꯥꯔꯥꯅꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯄꯥꯝꯃꯤ, ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯅ ꯉꯥꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯦ꯫ ꯉꯥ ꯑꯗꯣ ꯋꯥꯈꯜ ꯈꯟꯊꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ "ꯆꯠꯂꯣ ꯅꯨꯄꯥ, ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯅꯤ, ꯌꯦꯡꯂꯨꯔꯣ ꯆꯠꯂꯣ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯇꯍꯥ ꯇꯍꯥꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯍꯔꯥꯎꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯥꯊꯨ ꯍꯥꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯧꯔꯦ, ꯀꯣꯅꯨꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯅꯥꯇꯅ ꯌꯣꯝꯂꯝꯂꯦ, ꯁꯅꯥꯇꯅ ꯂꯩꯇꯦꯡꯂꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯁꯅꯥꯒꯤ ꯇꯥꯡꯕꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯄꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ꯭ꯔꯥ?" ꯅꯨꯄꯤꯗꯨꯅ "ꯈꯜꯂꯛꯈꯤꯒꯦ, ꯑꯩ ꯉꯁꯤꯒꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ, ꯇꯨꯝꯃꯨꯔꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯁꯤ." ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯅꯨꯄꯥ ꯑꯗꯣ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯋꯥꯈꯜ ꯈꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯍꯞꯇꯥ ꯑꯃꯁꯨ ꯍꯧꯈꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯈꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ ꯋꯥꯈꯜ ꯈꯟꯃꯟꯗꯅ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯣꯡ ꯉꯥꯜꯂꯛꯈꯤ꯫ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯛꯈꯤ, "ꯅꯨꯃꯤꯠ ꯊꯥ ꯑꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯅꯣꯡ ꯉꯥꯜꯍꯟꯅꯤꯡꯕ ꯃꯇꯝꯗ ꯉꯥꯜꯍꯟꯕ, ꯑꯩꯅ ꯃꯝꯍꯟꯅꯤꯡꯕ ꯃꯇꯝꯗ ꯃꯝꯍꯟꯕ ꯌꯥꯔꯒꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯦ ꯑꯁꯤꯗ ꯍꯥꯏꯕ ꯇꯥꯏ" ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯣ ꯇꯍꯥ ꯇꯍꯥꯅ ꯍꯧꯗꯣꯛꯂꯝꯃꯤ, "ꯅꯨꯄꯥ, ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ, ꯀꯩꯗꯧꯔꯤ? ꯀꯩꯗꯧꯔꯦ ꯅꯨꯄꯤ?" ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯑꯍꯦꯟꯕ ꯄꯥꯝꯃꯦ, ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯕ ꯄꯥꯝꯂꯦ, ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯑꯁꯦ ꯑꯩꯅ ꯅꯣꯡ ꯉꯥꯜꯍꯟꯅꯤꯡꯕ ꯃꯇꯝꯗ ꯉꯥꯜꯍꯟꯕ, ꯑꯩꯅ ꯃꯝꯍꯟꯅꯤꯡꯕ ꯃꯇꯝꯗ ꯃꯝꯍꯟꯕ ꯄꯥꯝꯃꯤ, ꯑꯩ ꯏꯁꯣꯔ ꯑꯣꯏꯕ ꯄꯥꯝꯃꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯁꯥꯎꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯌꯥꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ, ꯑꯍꯦꯟꯕ ꯄꯥꯝꯂꯒꯅꯨ ꯅꯨꯄꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯅꯨꯄꯥ, ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛ꯫ ꯉꯁꯤꯗꯤ ꯃꯐꯝ ꯑꯗꯣ ꯑꯃꯨꯕ ꯃꯆꯨꯒꯤ ꯏꯁꯤꯡ ꯆꯦꯟꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯉꯥ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯀꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯥ ꯑꯗꯣ ꯃꯇꯝ ꯈꯔ ꯀꯨꯏꯔꯕ ꯇꯨꯡꯗ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏꯌꯨ ꯅꯨꯄꯥ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ?" ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕꯁꯦ ꯅꯨꯃꯤꯠ ꯊꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯕ ꯄꯥꯝꯃꯤ, ꯏꯁꯣꯔꯒꯨꯝꯅ ꯃꯉꯥꯜ ꯂꯩꯕ, ꯁꯛꯇꯤ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥ ꯑꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯠꯂꯣ, ꯌꯦꯡꯂꯨꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯅꯨꯡꯉꯥꯏꯇ ꯇꯍꯥ ꯇꯍꯥꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯦ, ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ, ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯎꯕ ꯀꯧꯕ ꯂꯩꯇꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯎꯔꯛꯇ꯭ꯔꯕꯗ, ꯂꯩꯔꯝꯗ꯭ꯔꯕꯗ, ꯊꯤꯕ ꯈꯪꯂꯛꯇ꯭ꯔꯕꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯃꯨꯛ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯍꯥꯡꯗꯣꯛꯈꯔꯦ, ꯑꯃꯨꯕ ꯑꯣꯏꯅ ꯆꯦꯜꯂꯝꯕ ꯏꯁꯤꯡꯁꯨ ꯇꯅꯤꯛ ꯂꯥꯎꯔꯕ ꯐꯖꯔꯕ ꯏꯁꯤꯡ ꯏꯄꯥꯛ ꯍꯥꯟꯅꯒꯨꯝꯅ ꯇꯔꯪ ꯇꯔꯪꯅ ꯅꯨꯃꯤꯠꯅ ꯊꯣꯛꯄ
ꯏꯁꯤꯡ ꯑꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯀꯧꯔꯛꯂꯦ ꯁꯅꯥꯒꯤ ꯉꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ꯫ ꯉꯥ ꯑꯗꯣ ꯊꯣꯛꯂꯛꯂꯦ, ꯍꯪꯂꯛꯑꯦ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯃꯐꯝ ꯀꯩꯗꯁꯨ ꯂꯩꯇꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯑꯩꯒꯤꯗꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯖꯗꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ, ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯃꯤ ꯑꯃꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ, ꯃꯤ ꯏꯆꯝ ꯑꯃꯅ ꯎꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯅꯍꯥꯛꯅ ꯎꯗ꯭ꯔꯤꯕꯅꯤ, ꯃꯥꯂꯦꯝ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯃꯍꯥꯛꯅ ꯐꯪꯖꯕ ꯃꯍꯥꯛꯀꯤ ꯗꯟꯗꯤꯅꯤ꯫ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯄꯥꯝꯖꯕ, ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ, ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ, ꯅꯨꯄꯤꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯑꯗꯣ ꯄꯥꯝꯃꯤ꯫ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ, ꯑꯗꯨꯒ ꯏꯪꯅ ꯆꯤꯛꯅ ꯃꯀꯥ ꯂꯥꯝꯅ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯔꯕꯅꯤ, ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯉꯥꯏꯔꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯧꯁꯜꯂꯛꯂꯕꯗ ꯅꯨꯄꯤ ꯑꯗꯨꯒ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯦ꯫ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯣ ꯑꯍꯦꯟꯕ ꯊꯤꯗꯅ ꯃꯁꯥꯒꯤ ꯂꯩꯖꯕ ꯈꯔꯅ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ Thank you for watching. ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ, ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ, ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯕꯇꯟ ꯑꯥꯏꯀꯣꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯣ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ Thank you all. Bye bye.